Lamdamasigi, District Mariki Langdai from Oriba Tangkul Singna, Kundaba, Kamjong District, Sotun Haina Sukhangnaba, Somtar Kungangi, Khunja Shing, Thagnana Basing Kujok Mafangana Bokotna Bada, Tawai Kubak to Hable. Lamdamasida Leingak Malay, haibagi mami ngashi phaoba tadri haina, Kungangasigi Miam, the pain the Bap Pondok Narakli. Sotun Gihanagi headman, Tangmi, Fungluina Fongdorakpada, Kamjong, Kangpopi, Tangnopol Amadi Thobal District, Langdai from Oiba Thobal District, Ingo Roktagi, Subnatagi kilometer ama anitang lap na laiba kungangamane. Kungangasada MGNRGS scheme kaknatana, Leingaki Karigumba scheme amatagi kanaba ngasi phaoba fangdre. Pumdamak asidagi, Kwaidigi Kudung Chadri Badi, Muiba kaknatana, Jiba Panba Kuding Magna Hingbada Changba, Taknana by Sing Fangaktaba Sini Hairi. Kungangasi Chipi Dagi Haurakpa Ingo Rok Turel Giparing the Labana Mausadi Turel Sigi Ising Chaduna Amadi Sizinaduna Lerakpani Adubu Masaka ki Kanba Mui Karana JCB Porcelain Hyvrana Chingba Sizinaduna Loknung Amadi Lokpandagi Nung Kotoktuna Sendan Lambi Urakpadagi Turel Singa City Lady Kaktamak Ngaire Tagnana by Sing Lobody Laidana Lakom Lena Ngakta Gentarakpana Sizinaba Pau Hangoinere Adubu Hingdabadi Yadabanina Ising Lofam Semduna Mahik Chelabay Sing Singasi Chana Taknari. Maramasina Forest Department Environment and Climate Change Samadi Manipur Ngaki Mari Lainaba Singna Thobada Mi Changbiduna Miamgi Awada Pa Singasi Goganbio Hainasu Tangmi Fungluina Lebaki Pungning Singsilakli. Departments in Forest ki Nadraga Karam Gramba Mari Lainaba Departments in Miang Changbiduna Sigumba Mioi Hing Bagi the Singnaba Ma Wena Environment da Yamna Kutong Jahandaba Ising Pangdaba Matamda Sumana Tauba Hayang Jinjindana Ising Chaurakba Matamda Egoisi Nuai the Bahabdi Langtak Naba Amasung Akia Kangna Talaba Ising Chaurakbada Lekom Lanang Sina Jentarak Bada Egui Lau Unkon Egui Kun Phaoba Taksin Kaitodana Egoisi Lebada Yamna Nuaidaba, Tawaiwaba, Sigumba, Mayamsi, Madame Lairin and Madame, Tingbi Hoba, Hibasi, a jet pot, Pidet.